thái thượng đúng được đến cảm thế Thuna thái đúng nè thuna ni bang dong hai do IS na mi doi di doi ngasi akoi press singu akoi na all Zeliangrong arts and cultural organizations na kauri ba si maram sidi akoi da hojik Manipur da leriba tribal community sing si masing yami sige manung da akoi kabui phur phaiba kabui jati si chu amani aduna akoi seng na harabda Manipur da leriba tribal singi manung da akoi indigenous religion si sali bise akoi kabui khak ta ngai re habi ai masi hair su haiman botoi atai atopa jati sing sidi any dharma ma da conversion taukiba ayamba loina suna lere akoi hojik kabui jati sidi haniki thaina pari puri ke dharma saleba indigenous religion si akoi fajana akoi no observe tawra satli akoi si akoi gi lining la sol hairaga de akoi supreme court ning kauro gongbu se akoi na kaino tawi adumakpu akoi polytheism ni every leriba akoi ge samna hairabda akoi ge akoi yangthang bor khurumba ari baruni singka ba or any makhal amaki akoi ge saban thaba any khuding mak se akoi si observe tawi aduna akoi polytheism akoi ge presiding deities type tai ko surrounding area of the village sigum si akoi na bazana maintain tawraga lei adu akoi ngasi Manipur da leiriba akoi ge tribal sing manung da haibi ai akoi indigenous religion saliba group ase seng na saliba akoi ge visual khangde akoi sanapa thap lining laison khangde akoi masa khaidana akoi tek ta kaidana loiba phauda haibi ma ge formality se kaidana saliba group amani akoi kabui se visual degi lining laison degi atai loina makta wangang sangang degi jati ma leib tarabdi jati amagi lining laison legani akoi phije chakcha adagi magi visual my costume haibatai sigum se sanna kakthot akoi na ngak na phajana salibani akoi kwaidi maru oibadi akoi ge hoji identity harpa tarabdi akoi ge Manipur da leriba akoi ge visual asina masi akoi ge tangai phadaba akoi ge visual mayam se setpa matam da o masi kabui ni masi tangkhul ni maring ni masi Meitei ni haibisi identify tawi akoi na yamna lu na loye akoi ge visual phiro na se mafam matam naina sijinabani koi samna hairabada akoi general tribe ki da Meitei hairisini sorata seliba lai khurmada lohong khongdong mada seliba visual mayam si mafam matam matung ina adum seli bazar da satpada phiroi gi phiron di sette hajari sumai tawdana akoi kabui gi so madugi chap chabi de leba adu sadali handa akoi na sum tabada akoi gi Moirang Thangjing lai Haraoba kabui gi jagoi amakhak pangthokki hai madu pangthokma matamda da nupi na set kadaba nupi na use tawgadaba phijo akoi gi phi se nipa singna setlaga ek tawsilakpa jagoi sajelakpa adigi nupi na seliba phanek mayam desu akoi kabui singna seliba phanek singsi gi masu sigi manung dadi baung tawdaba freestyle haibatai masai sida setchillaga hata kaino tawba adidi yam waurakpa akoi desu akoi gi jati desu akoi gi sana kanglon desu akoi gi dharma desu akoi gi phije chakcha desu yamna amangba makak oirakpa yabagi khudong thiba leiba di matang desu akoi na haijaningi di kabui amagi jagoi natraga lining laison natraga isai bu sakke hai taradi mamutta na sengna tobibana madu sumgani amarom da harga kabui gi jagoi ni harga akoi gi kabui gi jagoi si sabada sigi phijol si seli nipa na sumai na seli nupi na sini haibadu akoi alak tunga na leiba aduna tabda nupi gi jo sechin gum toba nipa gi na nupi di yansin gum toba adu de kari no khoi marik marang madu yam confusing oiba akoi du masi khwaidi ge laibak thiba mani aduna samna hairabada akoi na misi akoi ge ningsing jening ba haining ba poti kabui singi feel sida kabui singe context ta any tribe of Manipur se sangsilakpa taradi kabui singe sanna pathap nom se masi phajana munna khangaga satragadi ek tawdragadi aikoi desu yamna amangba oijabam khak leiba kabui gi jati gi firon se limitation leitaba pangya de yaba arangba masu any aswai de khomjelaga pangset set pa yaba tawbu yaba adumaina akoi busu lanna akoi gi leriba praja mi pum khuding mangna akoi ne lobi gani kabui singe jagoi sage hai taradi nipa na sipau set pi ai nupi na sipau set pi ai haibse akoi gi jurisdiction lei madu sumna niom sumna set piu handak Moirang Thangjing lai Haraoba tawriba ek adudi madu khara langani na hainingi adi kabui ke phanek set ade kabui ke phanek ke limitation du set piu ba any design color khuding mangna phajani ne pang set padudi yadaba samna hairabda au khuding bi ai imani haibdu yaroi ba magi speak amakak leigadabani
ꯑꯗꯨꯅ ꯐꯤꯔꯣꯟ ꯁꯦꯠꯄ ꯃꯇꯝꯗ ꯃꯁꯤ ꯅꯨꯄꯤꯒꯤ ꯁꯤꯅ ꯅꯤꯄꯥꯒꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯛ ꯆꯨꯝꯅ ꯇꯧꯕꯤꯔꯒꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯑꯣꯅꯔ ꯇꯧꯏ ꯄꯪꯁꯦꯠ ꯁꯦꯠꯄ ꯄꯪꯆꯣꯡ ꯆꯣꯡꯕ ꯑꯗꯒꯤ ꯖꯒꯣꯏ ꯄꯪꯁꯥ ꯁꯥꯕꯗꯨꯗꯤ ꯃꯗꯨ ꯑꯩꯈꯣꯏꯗꯁꯨ ꯑꯃꯥꯡꯕ ꯑꯃꯈꯛ ꯂꯩ ꯑꯩꯈꯣꯏ ꯖꯥꯇꯤꯁꯤꯁꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯇꯥꯔꯁꯨ ꯄꯪꯌꯥ ꯌꯥꯕ ꯑꯣꯏꯅꯦꯅ ꯈꯟꯈꯤꯅꯤ ꯁꯝꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯁꯤꯅꯦꯃꯥꯗ ꯗ꯭ꯔꯃꯥꯗ ꯁꯤꯅꯦꯃꯥꯗꯁꯨ ꯌꯥꯝ ꯂꯩꯈ꯭ꯔꯦꯅꯤ ꯖꯒꯣꯏ ꯁꯥꯕꯗ ꯏꯚꯟ ꯐꯅꯦꯛꯁꯤ ꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯑꯩꯈꯣꯏ ꯀꯕꯨꯏꯔꯣꯟꯗ ꯌꯥꯝꯅ ꯔꯤꯆꯨꯋꯦꯜꯒꯤ ꯄꯥꯔꯠꯇ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠ ꯑꯗꯨ ꯖꯒꯣꯏꯗ ꯁꯣꯝꯗ ꯑꯦꯛ ꯇꯧ ꯂꯩꯔꯦ ꯆꯤꯇ꯭ꯔꯍꯥꯔꯗ ꯑꯗꯒꯤ ꯂꯧꯎ ꯁꯤꯡꯎꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯠꯀꯗꯕ ꯐꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯅꯠꯇꯕꯗ ꯂꯧꯎ ꯁꯤꯡꯎꯕꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯔꯤꯆꯨꯋꯦꯜ ꯄꯥꯔꯠꯇ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜ ꯐꯤꯔꯣꯟ ꯐꯅꯦꯛ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯂꯧ ꯀꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯁꯦꯠꯂꯒ ꯆꯠꯂꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯦꯔꯣꯇꯤꯀꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏ ꯐꯅꯦꯛꯁꯤꯡꯁꯤꯗꯤ ꯃꯐꯝ ꯃꯇꯝ ꯅꯥꯏ ꯔꯤꯆꯨꯋꯦꯜ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯨꯅ ꯁꯤꯖꯤꯟꯅꯕꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯄꯪꯌꯥ ꯌꯥꯕꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯑꯄꯤꯜ ꯇꯧꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯗ ꯑꯗꯒꯤ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡꯗ ꯔꯥꯏꯇꯔꯁꯤꯡꯗ ꯂꯤꯔꯤꯛꯁꯤꯡꯗ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯀꯟꯇꯦꯛꯁ ꯆꯪꯁꯤꯟꯒꯦ ꯍꯥꯏꯇꯥꯔꯗꯤ ꯀꯝꯃꯨꯅꯤꯇꯤ ꯑꯗꯨꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯐꯖꯅ ꯊꯤꯒꯠꯂꯒ ꯁꯤꯅ ꯆꯨꯝꯃꯅꯤ ꯍꯥꯏꯕꯒꯤ ꯀꯟꯇꯦꯛꯁꯇꯣ ꯑꯩꯈꯣꯏꯅ ꯄꯤꯛꯑꯞ ꯇꯧꯕꯤꯔꯒ ꯃꯗꯨ ꯆꯠꯊꯔꯒꯗꯤ ꯌꯥꯝ ꯆꯨꯝꯒꯅꯤ ꯑꯗꯨ ꯅꯠꯇꯕꯗ ꯑꯣꯖꯥꯁꯤꯁꯨ ꯌꯥꯝꯃꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯁꯨ ꯀꯕꯨꯏꯅꯤ ꯏꯟꯗꯤꯖꯤꯅꯁ ꯔꯤꯂꯤꯖꯟ ꯆꯠꯂꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯂꯦꯡꯊꯧ ꯁꯅꯥꯃꯤ ꯂꯥꯠꯂꯤꯕꯅꯤ ꯁꯦꯝ ꯃꯩꯇꯩꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯆꯦꯛꯆꯥ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯃꯩꯇꯩꯅ ꯁꯤꯕꯗ ꯐꯨꯝꯃꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯁꯤꯕꯗ ꯃꯩ ꯊꯥꯏ ꯑꯩꯈꯣꯏꯅ ꯐꯨꯝꯃꯤ ꯁꯤ ꯈꯛꯇꯅꯤ ꯈꯦꯠꯅꯕ ꯍꯥꯏꯕꯨ ꯑꯇꯩ ꯑꯃꯠꯇ ꯈꯦꯠꯅꯕ ꯂꯩꯇꯦ ꯃꯣꯗ ꯑꯣꯐ ꯋꯥꯔꯁꯤꯞ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯂꯣꯏꯅ ꯑꯦꯕ꯭ꯔꯤꯊꯤꯡꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯐꯤꯔꯣꯟꯁꯤꯒꯤ ꯃꯆꯨꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯑꯣꯕꯖꯥꯔꯕ ꯇꯧꯒꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯀꯩꯅꯣꯝꯇꯪ ꯋꯥꯐꯩ ꯃꯆꯥ ꯑꯃꯇꯪ ꯑꯩ ꯄꯨꯁꯤꯟꯖꯔꯛꯀꯦ ꯃꯇꯥꯡꯁꯤꯗ ꯃꯩꯇꯩ ꯐꯅꯦꯛꯁꯤꯒ ꯀꯕꯨꯏ ꯐꯅꯦꯛꯁꯤꯒ ꯃꯌꯥꯏꯁꯤꯗꯤ ꯂꯣꯏ ꯆꯞ ꯃꯥꯟꯅꯅꯤ ꯃꯇꯥꯏꯗ ꯃꯁꯤ ꯃꯇꯥꯏꯗ ꯍꯣꯡꯈꯤꯕꯒꯤ ꯃꯔꯝꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤꯗꯥꯏꯁ ꯒꯣꯁꯥꯏꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯁꯥꯠ ꯂꯥꯎꯅ ꯐꯅꯦꯛ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯦꯠꯄꯗ ꯃꯆꯨ ꯏꯃꯥꯟ ꯃꯥꯟꯅꯕꯁꯤꯗ ꯄ꯭ꯔꯚꯨ ꯃꯁꯤ ꯌꯥꯗ꯭ꯔꯦ ꯃꯇꯥꯏ ꯑꯃꯈꯛꯇꯪ ꯀꯩꯅꯣ ꯇꯧꯁꯦꯅ ꯄꯥꯈꯪꯕꯒꯤ ꯃꯌꯦꯛꯁꯤꯅꯦ ꯍꯥꯏ ꯑꯗꯨ ꯇꯧꯔꯒ ꯃꯇꯥꯏ ꯂꯣꯜꯂꯒ ꯃꯩꯇꯩꯒ ꯀꯕꯨꯏꯒ ꯐꯅꯦꯛꯁꯦ ꯃꯗꯨꯗꯤ ꯗꯤꯚꯥꯏꯠ ꯇꯧꯈꯤꯕ ꯍꯥꯟꯅꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯒꯤ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏꯁꯤꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯩ ꯑꯁ ꯃꯩꯇꯩ ꯐꯅꯦꯛꯁꯦ ꯀꯕꯨꯏ ꯐꯅꯦꯛꯁꯤꯡꯁꯦ ꯃꯩꯇꯩꯅ ꯑꯌꯥꯝꯕ ꯂꯣꯏ ꯁꯥꯔꯤꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅꯗꯒꯤ ꯁꯥꯔꯛꯄꯅꯤ ꯑꯅꯧꯕ ꯁꯥꯕ ꯅꯠꯇꯦ ꯆꯞ ꯃꯥꯟꯅꯩ ꯀꯕꯨꯏꯒꯤ ꯐꯅꯦꯛ ꯃꯩꯇꯩ ꯐꯅꯦꯛ ꯀꯕꯨꯏꯒꯤ ꯐꯅꯦꯛ ꯐꯖꯕ ꯑꯃ ꯂꯩꯔꯒ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯜꯂꯒ ꯃꯩꯇꯩ ꯃꯌꯥꯝꯁꯨ ꯁꯦꯠꯅꯔꯤ ꯑꯩꯈꯣꯏ ꯀꯕꯨꯏꯒ ꯃꯩꯇꯩꯒꯁꯦ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯁꯨ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥꯗ ꯅꯩꯅꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯤꯒ ꯈꯣꯡꯒꯨꯟꯗ ꯑꯅꯣꯏꯔꯣꯟ ꯁꯩꯊꯥꯕꯩꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯍꯧ ꯂꯝꯂꯦꯟ ꯆꯤꯡꯗ ꯅꯣꯏꯅ ꯃꯩꯇꯩꯒꯤ ꯑꯅꯣꯏꯔꯣꯟ ꯁꯩꯊꯥꯕꯗ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯨꯟꯗꯥꯈꯤꯕ ꯏꯁꯩ ꯑꯍꯥꯟꯕ ꯁꯛꯈꯤꯗꯩꯗ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯦꯞꯇꯨ ꯃꯍꯧ ꯇꯧꯕꯩꯗꯒꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯅꯨꯡꯒꯤ ꯑꯥꯔꯊꯗꯤ ꯄꯟꯗꯤꯠꯁꯤꯡꯅ ꯏꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯍꯧꯔꯛꯐꯝꯗ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯤ ꯗꯤꯇꯦꯜꯁ ꯄꯨꯋꯥꯔꯤꯅ ꯃꯁꯤ ꯋꯤꯠꯅꯦꯁ ꯑꯆꯧꯕ ꯑꯃꯅꯦꯕ ꯑꯗꯨꯅ ꯂꯥꯁꯇ ꯑꯩꯅ ꯑꯄꯤꯜ ꯇꯧꯅꯤꯡꯕꯁꯦ ꯑꯔꯣꯏꯕꯗ ꯁꯤꯅꯦꯃꯥ ꯄꯨꯊꯣꯛꯏꯕ ꯒ꯭ꯔꯨꯞꯁꯤꯡ ꯃꯁꯤ ꯇꯁꯦꯡꯅ ꯑꯩ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯏ ꯃꯗꯨꯗꯤ ꯀꯕꯨꯏꯒꯤ ꯀꯟꯇꯦꯛꯁꯇ ꯂꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯁꯤ ꯑꯣꯊꯣꯔꯤꯇꯤꯁꯦ ꯑꯁꯤꯒꯨꯝꯕ ꯁꯤꯜ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯆꯦꯞꯇꯔ ꯑꯃꯗ ꯀꯔꯤ ꯀꯕꯨꯏꯁꯤꯡꯅ ꯁꯤꯒꯨꯝꯕ ꯄꯥꯔꯠ ꯑꯃꯈꯛꯇꯪ ꯂꯧꯍꯟꯅꯤꯡꯉꯤ ꯀꯔꯝꯕ ꯗꯔꯀꯥꯔ ꯂꯩ ꯌꯥꯕꯅ ꯀꯔꯤꯅꯣ ꯌꯥꯗꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯌꯥꯕꯅ ꯀꯔꯤꯅꯣ ꯌꯥꯗꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯑꯣꯏꯔꯒꯁꯨ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯌꯥꯝ ꯂꯩꯔꯦ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯗ ꯇꯥꯟꯅꯔꯒ ꯃꯨꯟꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯁꯤ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯉꯤ ꯑꯗꯨ ꯅꯠꯇꯗꯅ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏꯒꯤꯅꯤ ꯍꯥꯏꯔꯒ ꯃꯤꯛꯁꯤꯡ ꯇꯧꯔꯒ ꯔꯤꯃꯤꯛꯁꯅꯤ ꯑꯗꯨꯅꯤ ꯇꯧꯔꯒ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄꯗꯨꯗꯤ ꯖꯥꯇꯤ ꯑꯃꯕꯨ ꯃꯁꯤ ꯏꯀꯥꯏꯕ ꯄꯤꯕꯁꯨ ꯃꯥꯜꯂꯤ ꯔꯤꯃꯤꯛꯁ ꯍꯥꯏꯁꯦ ꯔꯤꯃꯤꯛꯁ ꯑꯃꯗꯨꯅ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯇꯨꯡꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯖꯥꯇꯤꯗꯨꯒꯤ ꯑꯃꯥꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯒꯗꯕꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯃꯔꯣꯝꯗ ꯏꯆꯝ ꯆꯝꯅ ꯄ꯭ꯔꯃꯥꯟ ꯑꯃ ꯄꯨꯊꯣꯛꯀꯦ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯩꯇꯩꯒꯤꯁꯨ ꯇꯥꯡꯈꯨꯜꯒꯤꯁꯨ ꯀꯕꯨꯏꯒꯤꯁꯨ ꯂꯣꯏ ꯂꯩꯔꯦꯕ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏ ꯂꯣꯟ ꯅꯠꯇꯕꯗ ꯃꯔꯛꯇ ꯏꯁꯥ ꯌꯥꯎꯅ ꯏꯪꯂꯤꯁꯅ ꯍꯤꯟꯗꯤꯅ ꯊꯦꯠꯆꯤꯜꯂꯒ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕ ꯀꯨꯏꯅ ꯊꯦꯠꯆꯤꯜꯂꯛꯑꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯤ ꯃꯥꯡꯂꯛꯀꯗꯣꯏꯅꯤ ꯂꯥꯁꯇꯗꯤ ꯁꯤꯐꯥꯎ ꯂꯩ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯒ ꯖꯥꯇꯤ ꯑꯃꯒꯤ ꯀꯟꯇꯦꯛꯁꯇ ꯃꯨꯟꯅ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯃꯨꯟꯅ ꯃꯁꯤ ꯁꯦꯡꯅ ꯑꯁꯦꯡꯕꯗꯨ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯄꯤꯜꯅꯤ ꯑꯩꯒꯤ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯜ ꯖꯦꯂꯤꯌꯥꯡꯔꯣꯡ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯖꯥꯀꯣ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯑꯩ ꯄ꯭ꯔꯁꯤꯗꯦꯟꯅꯤ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯗꯤꯄ꯭ꯂꯣꯃꯥꯅꯤ ꯍꯧꯖꯤꯛ ꯑꯣꯖꯥ ꯒꯨꯔꯨ ꯇꯧꯔꯒ ꯆꯠꯂꯤꯕꯅꯤ ꯑꯩꯈꯣꯏ ꯀꯕꯨꯏ ꯃꯆꯥꯅꯤ ꯃꯩꯇꯩꯒꯤ ꯖꯒꯣꯏ ꯃꯌꯥꯝ ꯑꯃ ꯇꯝꯕꯤꯔꯤ ꯃꯉꯣꯟꯗꯩꯁꯨ ꯋꯥꯍꯩ ꯈꯔ ꯇꯥꯁꯤ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯀꯜꯆꯔꯒꯤ ꯂꯝꯁꯤꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯅ ꯐꯤꯂꯝꯗ
ꯗ꯭ꯔꯃꯥꯗ ꯂꯩꯕꯨꯡ ꯂꯥꯏ ꯍꯔꯥꯎꯕꯒꯤꯗ ꯄꯨꯊꯣꯛꯏꯕ ꯃꯌꯥꯝ ꯌꯥꯔꯗ꯭ꯔꯣ Press ni tipat lagi. Yes ka. Sakte re, pating da iron da.